ngasi phongkhiba tongan tongan ba manipuri sifongsing amasung thokhiba thawdo wathoksingi maruibi i pausing myamna thamjagi hanbada lawyer sing manipur high court case lepa ngamdrabadi arubu wafamni supreme court hausuk manipur thokliba kanglup irang asigi marakta karigumba lawyer sing manipur high court case lepa ngamdrabadi madu sathibu wafam amani haini supreme court na phongdokhiba loinana criminal case amaga mari leinana fadana ba protection pinaba tharakpa case lawyer nekpa phangdre hairiba miyoi sing adu ngak sinbina ba yatang pikre हिरम असिगी मतन स्टेट गवर्नमेंट की मरोल अमा मथंग सोयल फावगी मनुंगना थरकनबा सुप्रीम कोर्ट की चीफ जस्टिस डी.वाई. चंद्रचूड लुसिंगबा बेंच अमदा महंगना हाखि पिटिशनर सिंगना हाइरिबा सिना असुंबा ओइरबदी मसी साथीबा मने कुमजा इंग्लिश सिंगनिगा कुनगनि थुकी जनवरी दा एंग्लो कुकी वार 1917 to 19 कौबा लाइरिक अमा फोंगलुबा आर्मी की कर्नल बेजोयकान सेंजिना फाइल तोरको पिटिशन आर्म कोर्ट असिना हियरिंग रंग सतखिबनी मा गवर्नमेंट की मयुक्त लान हौबा मसुम कांगलुप मसेल की मरक्त येंगथीना हनबगी मराल द क्रिमिनल केस अमा मयुक नरिबनी केस असigi अनिसुबो पिटिशनर दुना प्रोफेसर हिनमिलुनी पिटिशनर की माइकेदा लेबकी एडवोकेट आनंद ग्रोबरना कोर्ट हाकी केस असigi मतंग हाई कोर्ट लेबकदबा एडवोकेट अदुना केस अदु लेपंगमलरो हेरखले मखोगी मयुम अमांगता थोनखरे एडवोकेट अमदी सेक्शन थोरांग ओइना पैरामिलिटरी केम अमदा संजफम लौदुना लैरि सुप्रीम कोर्ट की बेंच अदुना एडवोकेट ग्रोबर की एफिडेविट अदु याखिबग लोइनना मरिक सुंबर रिपोर्ट सेप्टेम्बर 19 सतकदबा मथंगी हियरिंग द पिगदबनी मदुगा लोइनना मणिपुर हाई कोर्ट की रजिस्टर जनरल दा इंस्ट्रक्शन पास तौगनाइखि मणिपुर गवर्नमेंट की मेकेदा लेबखिबा सोलिसिटर जनरल तुसर मेहता नाइखि मणिपुर की हाई कोर्ट मथौ निंथिना तौरी एडवोकेट सिंगना हाकथेंगना नत्रगना वर्चुअल ओइना केस लेपयाइ हिरामसिदा सुप्रीम कोर्ट की सेक्रेटरी जनरल ना मणिपुर हाई कोर्ट की रजिस्टर जनरल गा पाउ फाउनरगा असिंग खंगदोकयाइ थबक्तगी पोथारब कर्नल अदुगा लोइनना एकाडेमिक्स अनिगी मथक मणिपुर की तंगदु लैताद फिबम द अकाइब पी हाइबगिदमक एफआईआर रजिस्टर तौरिबने एफआईआर दुगी मतुंगिना कुमजा इंग्लिश सिंगमग समापन ग तरागा तरेतगिना तरागा मापन की एडमिनिस्ट्रेटिव रिकॉर्ड सिंग पल्लदुना कंगलुप अमगी मिसंगदा ओइद पाद तौwi हाइबगी मराल सिरिबने सोहाइदे अतोप पावमना जरिबम द हांगलिब रिलीफ कैम्प की पाउदम अंगांग सिंगदा सरलेक संगोम फावबदी मबुक थन पिथकनिंगी ममा सिंह रोसिमला सकाफम रिलीफ कैम्प सिंगदा PHED-na thaknaba ising marang kaina phanganinge masum sangom amadi serelek sariba angang singa si fawdi mabuk thalaningi haina relief camp da leriba mama wi singa phung ngarli hauji hauji manipur da thokdi irang asina maram oiraga jiribam district da thoning da thawdok thokiba leitrabasu jiribam district asigi manung hanjinba mafam singda leiriba miyoi kyana chenthok naraktuna jiribam gi mafam kya da relief camp hangduna leiriba mafam singda pauksi asina koina satuna relief camp adura leiriba miyoi singa si pauksi asina hakthengna unaduna wari sarubada jiribam district की मयोन मक्तदा लेरिबा जिम्पल की ऑफिस ता हांगलिबा रिलीफ कैम्प सिंग असि लुप खरना हौखिबा मे तरागा हमदोइदगी चलाइबा हरखिबन हाइरि मफम असिदा पुना नुपी कुनगा मपन अंगांग निफुगा तरुक अमदी अहल ओइरबा नुपा मयोना पुना मयोय हुमद्रागा तरुक लेरि रिलीफ कैम्प सिंग असिदा लेरिबा पिकलिबा अंगांग सिंग अदु जिरिबम की बाबू लैकाई की अंगलवाड़ी सेंटर सिंगदा लैरिक तापी तंबीदुना लेरम थिंगनरखि हिराम असिगा मरि लैनना पाउक्सी असिना रिलीफ कैम्प सिंग अदुदा लेरिबा मियोय सिंग अदु वारी सनाबदा मखोइन हाय रिलीफ कैम्प असिदा लैरक्लिबा असि थायम सिलक्ले मसिदा लेंगाना मदि मियोय क्याना मतेंग पांगबिरखिबा सिंगबु थागत फुंदोकसरी अदोबु मफम असिदा लैरक्लिबा असि मतम कुइसिलकपना पिकलिबा अंगांग सिंगदगी हौदुना अहल सिंग फावबा खुद लुपा अमा फावबा लैतन लैरक्लि मतम सांगना लैसिलकपना सेनबा फिरोल सिंग लैसिलक्थे मरम अदुना मियामना मतेंग पांगबियो हायना मियामगी पुंग सिंगसिलक्थि मांगना हाय मफम असिदा लैरिबा सिंग असि नुपी अमदि अंगांग खक्तनि पिकलिबा अंगांग सिंगी मनुंगदा संगोम अमदि सेलेक्ट सादुना हिंगलिबा अंगांग कया मरुम यावरि असिंगुम अंगांग सिंगीदमक्ता मरि लैनबना सेलेक्ट पिबिरक्लि मदुगीदमक्ता थागतबा फोंदोकसरि अदुबु मरि लैनबना पीरिबा अदुना अंगांग सिंग मबुक थनबा ngamde maram aduna yaragade piklib angang singa si fawri mabuk thana thamanbibada mating pangbi haina phongdorakhi relief committee asigi member singlemba namai rakhamna phongdorakpagi matungina manipur hausik thoklib irang asi manipur gi manung sana leiriba jiribam district asida ngasi fawba thoaningdaba thawdok thokpagi paw leitrabasu irang asigi mamita de haibiti yaroi irang asina maram oiraga jiribam district ki manung hanjinma mafam singi manungda ama oiriba lamdai khunau modupur narayanpur amadi जागुरादोर नसिंग मफम लेरिबा मियोय क्याना लंजेलक्तुना जिरिबमगी मयोन ओरिबा बाबुपुरादा लापदि हौकिबा मेक तराग हमदोइदगी जेडीयू अमदी लुपसिंग सिन सिंदुना
ꯂꯨꯞ ꯈꯔꯒꯤ ꯑꯣꯐꯤꯁꯇ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯔꯣꯝ ꯋꯥꯠꯇꯅ ꯄꯤꯔꯝꯕꯗꯨ ꯑꯅꯧꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯃ ꯁꯤꯟꯈꯤꯕꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯔꯛꯄꯗꯨ ꯋꯥꯠꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯤꯁꯤꯒ ꯍꯛꯊꯦꯡꯅꯅ ꯎꯅꯔꯒꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯦꯜ ꯑꯃꯗꯤ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯂꯛꯄꯅ ꯉꯁꯤ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤ ꯆꯂꯥꯏꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯈꯟꯗꯨꯅ ICDS ꯑꯪꯒꯜꯋꯥꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯌꯣꯜ ꯑꯃꯗ ꯑꯍꯨꯝꯂꯛ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯔꯥ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤꯗꯪ ꯑꯣꯏꯔꯕꯁꯨ ꯃꯥꯡꯈꯤꯗꯅꯕ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯨꯅ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯦꯟꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯅ ꯍꯦꯛ ꯍꯧꯕꯗꯒꯤ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯑꯁꯤ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯂꯩꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗ PHE ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯤꯌꯥꯝꯅ ꯊꯛꯄ ꯌꯥꯔꯕ ꯏꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯑꯃꯗꯤ ꯆꯥꯡ ꯅꯥꯏꯅ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤꯡ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯖꯤꯔꯤꯕꯝꯗ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯕꯤꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯧꯔꯛꯄꯗꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯗꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯗꯤꯖꯤꯒꯅꯦꯇꯦꯗ ꯁꯦꯟꯇꯔꯗ ꯊꯝꯒꯗꯕꯅꯤ DMCC ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯗꯤꯖꯤꯒꯅꯦꯇꯦꯗ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ DMCCꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ 9 ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ ꯀꯃꯤꯇꯤ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ 3ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯉꯛꯂꯧꯄꯤꯕ ꯁꯛꯈꯪꯅꯕꯁꯤꯡꯅ ꯃꯈꯨꯠꯇ ꯑꯐꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯆꯨꯔꯆꯥꯟꯄꯨꯔ ꯇꯦꯡꯅꯧꯄꯥꯜ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤ ꯂꯥꯟꯗꯥ ꯑꯗꯨꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯌꯥꯝꯂꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯃꯥꯡ ꯇꯥꯊꯣꯛꯈꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯅ ꯂꯟꯖꯦꯟꯍꯟꯈꯤ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯃꯃꯥꯡꯗ ꯆꯠꯊꯔꯛꯈꯤꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯑꯃꯁꯨꯡ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯇ ꯀꯨꯀꯤꯁꯤꯡꯅ ꯊꯤꯡꯈꯤꯕ ꯑꯁꯤꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯈꯤꯗꯦ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯃꯥꯡꯇꯥꯛꯍꯟꯈꯤ ꯍꯧꯈꯤꯕ ꯃꯦ 19 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯃꯈꯛꯇꯗ ꯕꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯇꯩ ꯈꯨꯟ 7ꯅ ꯂꯥꯟꯗꯥꯈꯤ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯆꯤꯞꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯆꯠꯊꯔꯛꯈꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯀꯨꯀꯤꯁꯤꯡꯅ ꯕꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯃꯤꯇꯩꯁꯤꯡꯅ ꯂꯥꯟꯗꯥꯕ ꯂꯦꯞꯇ꯭ꯔꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯈꯨꯌꯦꯛ ꯄꯤꯅꯕꯁꯤꯅ ꯃꯅꯤꯡꯇꯝꯅ ꯆꯠꯊꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯊꯨꯒꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯃꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯀꯃꯤꯇꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯈꯨꯗꯛꯇ ꯊꯤꯡꯒꯗꯕꯅꯤ ꯔꯤꯖꯥꯔꯚ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠꯀꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯁꯦꯟꯕꯒ ꯂꯣꯏꯅꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯥꯔꯤꯕ ꯄꯣꯄꯤꯁꯤꯡ ꯄꯥꯛꯇꯛꯅꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯑꯃꯗꯤ ꯕꯣꯔꯗꯔ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯊꯤꯡꯕꯒ ꯂꯣꯏꯅꯅ ꯃꯤꯇꯣꯞꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯍꯜꯍꯟꯈꯤꯒꯗꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯗꯤꯖꯤꯒꯅꯦꯇꯦꯗ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯍꯟꯒꯗꯕꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯇꯧꯅꯔꯤꯕꯁꯨ ꯇꯣꯛꯀꯗꯕꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯍꯦꯟꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯒꯗꯕꯅꯤ ꯏꯔꯥꯡ ꯑꯁꯤꯗ ꯆꯩꯊꯦꯡ ꯅꯪꯂꯕꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯇꯦꯡꯕꯥꯡ ꯄꯤꯒꯗꯕꯅꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯅꯤ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅꯁꯨ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯖꯧꯃꯤ ꯀꯥꯎꯟꯁꯤꯜ ꯁ꯭ꯇꯤꯌꯔꯤꯡ ꯀꯃꯤꯇꯤ ZCACꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ZCACꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯐꯤꯖꯤꯀꯦꯜ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯍꯤꯡꯁꯥ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯕꯛ ꯇꯧꯍꯟꯒꯅꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯃꯈꯣꯏ ꯃꯁꯥꯒꯤ ꯂꯩꯐꯝꯗꯒꯤ ꯂꯧꯊꯣꯛꯀꯅꯨ ꯑꯃꯁꯨꯡ ꯐꯤꯕꯝ ꯐꯒꯠꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯕꯐꯔ ꯖꯣꯟꯗ ꯊꯝꯕꯤꯌꯨ UPF ꯑꯃꯁꯨꯡ KNOꯒ ꯆꯠꯊꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯟꯗꯨꯅ ꯖꯧ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯀꯨꯀꯤꯒꯤ ꯃꯥꯌꯣꯛꯇ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯤꯡꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9:10 ꯇꯥꯕꯗ ꯏꯔꯦꯡ ꯑꯃꯁꯨꯡ ꯈꯔꯝꯕꯩꯐꯩꯒꯤ ꯃꯔꯛꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯃꯤ 3 ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯉꯥꯃꯤꯟꯂꯨꯟ ꯂꯧꯕꯨꯝ ꯁꯦꯠꯅꯤꯌꯣ ꯇꯨꯕꯣꯏ ꯑꯃꯁꯨꯡ ꯉꯥꯃꯤꯟꯂꯨꯟ ꯀꯤꯞꯒꯦꯟ ꯁꯤꯈꯤꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ITLFꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯜꯍꯧꯕ ꯒ꯭ꯔꯨꯞꯁꯤꯡ ꯂꯥꯛꯁꯤꯜꯂꯨ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ ꯅꯥꯍꯧꯅꯅ ꯊꯝꯃꯨ ꯍꯥꯏꯅꯁꯨ ITLFꯅ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯉꯁꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯃꯣꯗꯤꯅ ꯃꯤꯇꯩ ꯊꯦꯝꯕ ꯍꯧꯔꯛꯂꯕ꯭ꯔꯥ
ꯆꯠꯂꯤꯕꯁꯦ ꯁꯤꯒꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗ ꯑꯆꯨꯝꯅ ꯁꯤꯜꯂꯗꯨꯅ ꯆꯠꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯥꯔꯤꯇꯤ ꯃꯥꯔꯆꯀꯤ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯒ ꯈꯣꯜꯂꯣꯟꯅꯕ ꯃꯤꯇꯩꯒꯤ ꯈꯨꯜꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯅ ꯄꯥꯛꯇꯛꯅꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯃꯔꯛꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥ ꯑꯃ ꯃꯇꯝ ꯁꯥꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯛꯈꯤꯕ ꯃꯇꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯄꯨꯡ ꯑꯣꯏꯅ ꯃꯤꯇꯩꯒꯤ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯈꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯃꯤꯇꯩꯒꯤ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ PM ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯋꯥ ꯀꯨꯏꯅ ꯉꯥꯡꯗꯅ ꯂꯥꯛꯏ ꯍꯥꯏꯔꯝꯂꯒ PMꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ PMꯒꯤ ꯃꯊꯛꯇ ꯑꯁꯥꯎꯕꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯈꯪꯅꯈ꯭ꯔꯕꯅꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯅ ꯂꯥꯛꯈꯤꯕ PMꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝ ꯑꯃ ꯑꯣꯏꯅ ꯃꯦꯒꯤ ꯇꯥꯡ 4ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯂꯨꯖꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤꯒꯤ ꯃꯇꯥꯡꯗ PMꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯁꯥꯎꯕꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯔꯛꯈꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ PMꯒꯤ ꯋꯥꯐꯝꯗ ꯃꯤꯇꯩꯒꯤ ꯃꯊꯛꯇ ꯑꯁꯥꯎꯕ ꯃꯥꯟꯕ ꯃꯇꯧ ꯑꯃꯁꯨ ꯎꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯇꯩꯕꯨ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯎꯍꯟꯈ꯭ꯔꯕꯁꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯇꯩ ꯈꯨꯟꯅꯥꯏꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯎꯠꯈꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯕ ꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯊꯛꯇ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯇꯩꯒꯤ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯆꯠꯊꯈꯤꯕ ꯂꯨꯖꯈꯤꯗ꯭ꯔꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯅꯝꯍꯠꯈꯤꯕꯅ ꯃꯤꯇꯩ ꯈꯨꯟꯅꯥꯏꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯕꯤꯛꯇꯤꯝ ꯑꯣꯏꯔꯕ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯗ ꯃꯐꯝꯗ ꯎꯠꯈꯤꯕ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯝꯁꯤꯟꯈꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯇꯩ ꯈꯨꯟꯅꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯁꯨ ꯎꯠꯈꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯆꯨꯝꯕꯅꯤ ꯑꯁꯦꯡꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯇꯩ ꯈꯨꯟꯅꯥꯏꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯝꯗ꯭ꯔꯕꯗꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯕꯒꯦ ꯏꯔꯥꯡ ꯍꯧꯕ ꯅꯨꯃꯤꯠ ꯃꯦꯒꯤ ꯇꯥꯡ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯗꯣꯛꯇꯔ ꯇꯝꯕꯤ ꯃꯤꯇꯩ ꯅꯨꯄꯤ ꯑꯃ ꯀꯨꯀꯤꯁꯤꯡꯅ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯚꯥꯏꯔꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯇꯩꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯨꯖꯈꯤꯗ꯭ꯔꯕ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯃꯦꯒꯤ ꯇꯥꯡ 4ꯗ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯐꯖꯈꯤꯗ꯭ꯔꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯕꯅꯤ ꯍꯥꯏꯔꯤꯕ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯅꯈꯣꯏ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯨꯄꯤ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯄꯗꯤ ꯌꯥꯔꯒ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯎꯕꯅꯤ ꯋꯥꯐꯝ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯃꯤꯇꯩ ꯅꯨꯄꯤ ꯑꯃ ꯀꯨꯀꯤꯁꯤꯡꯅ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯚꯥꯏꯔꯦꯜ ꯑꯗꯨꯕꯨ ꯃꯤꯇꯩ ꯈꯨꯟꯅꯥꯏꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯔꯗꯨꯅ ꯈꯣꯏꯁꯥꯎꯅꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯦꯒꯤ ꯇꯥꯡ 4ꯗ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯐꯖꯈꯤꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤ ꯃꯊꯛꯇ ꯐꯖꯈꯤꯗ꯭ꯔꯕ ꯃꯆꯠ ꯈꯔ ꯃꯤꯇꯩ ꯅꯨꯄꯥ ꯈꯔꯅ ꯆꯠꯊꯈ꯭ꯔꯕꯁꯨ ꯕꯤꯛꯇꯤꯝ ꯑꯣꯏꯔꯕ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯏꯖꯠꯇꯤ ꯃꯥꯡꯍꯟꯈꯤꯗꯦ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯨ ꯀꯟꯕꯤꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯅꯨꯄꯥ ꯑꯅꯤ ꯑꯁꯤꯅꯁꯨ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯗꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏꯅ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯊꯛꯇ ꯐꯖꯗꯕ ꯊꯧꯑꯣꯡ ꯈꯔ ꯆꯠꯊꯈ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯎꯠꯂꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯈꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯍꯟꯈꯤ ꯍꯥꯏꯕꯁꯤꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯑꯁꯤꯃꯗꯤ ꯀꯅꯥꯃꯠꯇ ꯈꯪꯕꯤꯈꯤꯗ꯭ꯔꯦ ꯀꯅꯥꯃꯠꯇ ꯎꯕꯤꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯃꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯊꯣꯛꯄ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯋꯥ ꯉꯥꯡꯂꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ PMꯅ ꯌꯥꯝꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯃꯔꯤꯛ ꯑꯃꯠꯇ ꯄꯛꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯣꯏꯅ ꯎꯍꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ PM ꯃꯣꯗꯤꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛꯁꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯠꯊꯣꯛꯅꯔꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯃꯤ ꯂꯦꯞꯇꯅ ꯁꯤꯟꯅꯔꯤ PM ꯃꯣꯗꯤꯗ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯅꯈꯤꯗ꯭ꯔꯦ ꯉꯥꯡꯂꯔꯣꯏ ꯈꯟꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯕ PMꯗ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯅ ꯂꯥꯎꯔꯨꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯂꯩꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 19ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯊꯧ ꯇꯧꯒꯗꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯦꯀ꯭ꯔꯦꯠ ꯆꯥꯒꯗꯕ ꯑꯅꯧꯕ ꯐꯤꯖꯣꯜꯁꯤꯡꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯅ ꯗꯤꯖꯥꯏꯟ ꯇꯧꯒꯗꯧꯔꯤꯕ ꯑꯅꯧꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯍꯥꯎꯁ ꯑꯅꯤꯃꯛ ꯍꯥꯏꯕꯗꯤ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯦꯖꯦꯟꯇꯥ ꯅꯠꯇ꯭ꯔꯒ ꯗꯤꯞ ꯄꯤꯡꯛ ꯁꯦꯠꯀꯤ ꯅꯦꯍꯔꯨ ꯖꯦꯀꯦꯠ ꯂꯤꯠꯂꯒꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔꯁꯤꯡꯅ
camouflage की फिजोल सिंग से चागनी हाइरिब अनबो फिजोल सिंग सिगी मनुंगदा मणिपुर की कोयेसु उपदबनी हाइना यावरी सेंट्रल गवर्नमेंट की अनबो फिजोल सिगी मतंग ऑपोजिशन पार्टी खरदिगी यानिंगदब फोंदोकनरक लेरबसु गवर्नमेंट की ऑर्डर निना लाक्लिबा पार्लियामेंट की सेशन ददी अनबो फिजोल सिंग सना कानून सिंग असि सुसोई सोयदना सनरगनी पार्लियामेंट की सेक्रेटरीट स्टाफ सिंग अमसुम सिक्योरिटी ऑफिशियल सिंग सिजनगदरिबा अनबो फिजोल सिंग सिगी मनुंगदा मणिपुर की कोयेत योहलकलिबा सिकारिगिनो हाइबसि हौजि अखोइन हंगबियाबो वांगमने इसम समना पालिब सेंट्रल गवर्नमेंट मणिपुर की कल्चर की मरुओइख्रब कोयेत असिबु अवांग थक्ता इकाय खुमनबनी हाइना लौरबसु याय अदुमैनम हौजिक मणिपुर थोक्लिब इरांग असिगी मतंग वोरोइसिन अमा पुरकनबगी मतंगदना करिगुम खोंथांग अमत लौखत्रगा मणिपुर की कोयेत पु अवांग थक्ता इकाय खुमनब उलकपा असिदा मणिपुर की मियामना अपियन पोपंगमगद्रा होय पार्टी पुनम मियोय खरनदि सोयदना अपियन पोकलदना सेंट्रल गवर्नमेंट पु अवांग थक्ता थांगलपसे अदुबु लेबाक मियामनदि हराव हरावनो तरान ओकनी हाइनदि थाजदि थाउदो असिमक्ति सेंटर द पालिब बीजेपी गवर्नमेंट की माको ओइदिबा श्री नरेंद्र मोदी न मीतै थेंबा हौराकपने हाइना लौरोदबगी मरम सुलै लैति हाइना खल्ली हाइनासु मखाताना फोंदोरकली लोइसलकपो ओइना तेंतंग इस्टेल एक्सप्रेस तकी लकोसरगा क्वाक्ता मिहाट सीबीआई न थिजिनबा होख्रे बिष्णुपुर डिस्ट्रिक्ट क्वाक्ता म्युनिसिपल काउंसिल बोर्ड नंबर 9 दा मपा मसा यावना मी अहुम कुकी मिलिटेंट सिंह तमथिना हालमगिबा दुगा मरी लेना ngasi सेंट्रल ब्यूरो ऑफ इन्वेस्टिगेशन सीबीआई ना स्पॉट इंक्वायरी सथदुना थिगत पाउख्रे अगस्त मरी की नुवालमदाई अयाम्बा मियोय सिंह तुमनख्रबा मतमदा कुकी मिलिटेंट सिंह अफबा मखल की खुलाई पाइदना खुलदुर संगलक्तुना तुमदना लैदिबा मी अहुम मदु थांग अमनि नोमै सिजनदुना तमथिना हालमखिबने थाउदु अदुरा लैखिद्रबा मियोय सिंह अदुरि क्वाक्ता म्युनिसिपल वार्ड नंबर 9 दगी युमनाम पिशक सई खुंफुग तरेट युमनाम जितेन मितै सई निफुग तरु अमसुम युमनाम प्रेम कुमार मैतै सई कुंथ्रागा मापने ngasi CBI की टीम अमा लाक्तुना मियोय सिंह अदुना सीदुना लेरम मफम सिंह द स्पॉट इंक्वायरी सथबग लोइना मनाक नकपद लेबा मियोय सिंह द सुवांग वांग सथखिबने CBI ना पाइबा केस अयाम्बा मतम थिनथब लेबना मियामना थाजबा मंगलकपगी चांग वांखतनरिङै सेरा असिदा तमथिबा मिहादु CBI ना थिगतपा होरकपा असिदा मियामना खरा मखैदि अपेना पुनरि अदुमैनम CBI की टीम अदुना कदाय फाउब असुम पाउ लौब ngamliबगे अमदि करम मतमदा रिपोर्ट थगलकदगी हाइबदुदि हौजिक फाउबि ओइना खंगमद्रि अगस्त मरी की थौदो अदुगी मतुंगना क्वाक्ता वार्ड नंबर 9 लनमुंगम होइखिबने मैतै खुलंगाक पसिंग अमसुम स्टेट फोर्स अनिना कुकी मिलिटेंट सिंग अकन ममोंगना बॉम अमदि नोमै कापनखिबने मदुरा मियोय क्या असु अपनंखिबने थौदो अदुना मणिपुर की मियामदा आकी तुजुंगबा फवनबगा लोइनना मफम अदुदा थोमजिलकपदगी ngakthoknaba honabada security force ki maikeidagi asoba khudongsadab kya mayonakibani maphamadru thomjilakpa miyam amasum security ki marakta sauna hungnaba su thokrabani haidi adu haujukuina di miyam paus matang solution jarage amasum miyam puna noba update naminasi